Akasban Imphal Moirangthem Ibehaibi na pau pajari Mukhyamantri Yumnangthem Ibehaibi ngasi Thawalgi Court Complex da NIA gi akhanaba court ama hangdokre High Court of Manipur amasung Manipur lengaki Law and Legislative Affairs na sinduna Thawal jilagi Kangabokda leiba Court Complex da pangthokiba thoram aduda wa ngangbada Mukhyamantri Yumnangthem Ibehaibi hai ngasi hangdokliba akhanaba court asina hana NIA gi mari leinaba kesingda Manipur gi mapalda sel tingna amadi matam changna chatlamba adu koklagani thoram aduda wa ngangbada High Court of Manipur gi Chief Justice M. Sundarna hai akhanaba court asi NIA Act 2009 gi makada hangdokpani mahakna hai The inauguration of this exclusive special court Manipur for National Investigation Agency NIA cases is not to be spectacled merely as the opening of another courtroom. It is inter alia an ode to constitutional commitment, national security, access to justice and the rule of law. It represents the coming together of the union government, state government and the High Court in pursuit of a common constitutional objective. Thoram aduda Griha Mantri Govindas Konthaujam MLA Surja Kumar Justice A.B. Mol yauna atay makok thongba miyoi kya saruk yaki Mukhyamantri Yumnangthem Ibehaibi kanglup maselgi marakta nungsi chanaba puraknaba hotnabada paummisingna lawba yaba thokdangsinggi matangda paummisingi oiba seminar ama ngasi Hotel Imphal da hawdokre Seminar asi Editors Guild Manipur amasung Directorate of Information and Public Relations anina punna khosamnaduna sinbani Seminar asida Rajya Sarkarna phongba paummisingna pau phongba matamda ngakadaba niti niyomgi matangda technical session ju pangthoki Thoram asiga mari lenana social media da thagalakpa warol da Mukhyamantri na hai Rajya asida tangdule taba nungsi chanaba amasung thajaba puraknaba hotnabada paummisingi thaudang chawi Sarkar asina Rajya asida apunbagi saktam sagatpa amasung ingtapa puraknaba thabak kaya leptana paikhatli BJP ki State President Adhikari Mayum Sarda Devi na Rajya Sabha Mikhalga mari lenana mahaki mirepche ngasi Assembly Secretariat ta pisinkre mirepche pisin baduda Mukhyamantri Yumnangthem Ibehaibi MLA Thonga Biswajit Tripuragi BJP in charge amasung MLA Dr. Rajdeep Roy loinaki mirepche singi scrutiny hayang pangthokani lakliba sagol sen numita mirepche loktopagi aroiba numini vote June 19 da ayuk pung 4 dagi nungthil pung 3 phawba thadanagani vote masing numit asimaktada thigani Manipur da mikok thibagi thaba hawdringeda National Register of Citizen update tawgadabani haiba kholawga loinana miyangi khongchat ama chatkre lup 13 CSOs of Kanglaipak na sinduna pangtokpa miyangi khongchat asi Imphal West ki Tidim ground dagi Thangmaiban ki Thau ground tamna chatki Laumi singi punsi mayeng hena phagathanabagi pandamda scientific cultivation of makhna haibasida laumi singi oiba nomagi training program amang asi Kaching jilagi manung channa leiba wangu nungoi lokolda pangthokre Tharamasi Central Sector Scheme for Development of Makhna in Manipur gi makada pangthokpani Enforcement Directorate na Chenja Thumjagi case ka mari leinana Mizoram Myanmar ngangkhai paring Tripura Bangladesh ngangkhai paring amasung Nongsup Bengal gi tongan ba maphamsingda thihumbagi thabak chathakre Directorate asigi official singi pauna hai case asiga mari leinana thijin humjinbada mamang segi August 18 da Tripura dagi yamlaba methamphetamine amasung heroin gram 90 hena phagatpa ngangkhe Directorate asina thijin humjinbada ngangkhai paringda drug lalonba khutpu kharana Mizoramgi Champhai amasung Jokhathar sector gi khothangda Myanmar dagi Tripura da methamphetamine puthok puchin tawre haiba khangba ngamle case asiga mari lenana hojik phawda lupa koti chama 92 hena phagatpa ngamle Pradhan Mantri Narendra Modi na mahaki sarkar na hokiba jahi 12 asida lebak asigi sotharaba amasung lairaba miyoisingi damak paikhatpa thabak thauramsing singthakre social media da thagalakpa warol amada Pradhan Mantri na hai lebak asida maru oina sotharaba kana laijadraba miyoisingi oina ahongba kaya uba phangle maki sarkar asina Antio tayaki wakhalon mangda thamduna lebak asida paikhatliba chakhot thaurangi thabaksingi kanabasing Lairaba amasung sotharaba miyoisingda phangannabagidamak leptana thabak kaya paikhatli pauloi jare